bucket of diamonds thrown against the wall. Reach into my pocket, feel nothing at all. Hello, nungaiba mayam. Unagkidaba yam kuire. Aigi ahanba video ni hantak chahi gi di aduna mamang chahi dagi video thagalak tabduna hauji chahi ama phare aduna kuire bagi matungda ngasi na ahanba video thagacharpane mayam message mayam amsu thabire video anoba thagalak tradi kai dore anoba thagalo haina aduna ngasi di aina ngasi gi tanja ama lawraga ngasi dagi hongna video se hanagumna thagatlage khallaga sigi tanja se lawjabani kari maram gi damakta sigi video dagi haurino haiba kanda yamna nungaiba Haigadra, Mayamgi, Mafam the Haitar Aina Yamna, Harauba Magaloina and Sigi videos in Namjabani, Kai Maramgi no Haibada Tada YouTube, Mayam Kangbira Magani, Aduga, Aigi, Ahanba Haitare, Silver Button, your F, Sisekaram Kanda Pangi, Haibakanda, Equina, 100,000 subscriber, Haibadi, Lakama, Yorkanda Pangi, Aduna, Aigisu, Hanba. Sila mayam hangdoga yung minase aduna yung handagi open taw dribane heg europaga mayam ga puno open taw minase haidana yes stelaire aduna aingonda pungninga yamna nungaiba nungsiba harawa phawe haidi nongta khallude aina sab haidi channel se horko matamda sumaina mi laka managa video si yengakani adagi subscribe torkani comment torkani na khallude dubu Hozikti mayam na nishibibedagi silver button se pangjare aduga sikhatana tana aina sigi seliba maitaygi hi sisu yamna nushiba iche amakhakna ingonda khudol torpane mana pirakpane sigi phirol se mana ingonda nang Korea chatpa kanda nang Korea da sigi phi se amukang setlo ana haye adugagi aina thoinki sigi phizol se purakpane aduga machu su yam phajai yamna su nungsiye aduna sma yamna Hai pungninga yamna nungsiba phawe hai tare ko samainaga thoingi aigi naktaga laga thilakpa siselo aduduga photo video namo ka haibado aduna iche kaigumba iche je hosi video yengiba taragadi iche na piba dress ne phajabra yengo ai photo mayam amasu thagalake aduga min aduga aina siselaga chappa matamda mi mayam amsu yenge aingonda photo ga number su yawe aduna nungsiye maitegi dress e aduna sigi tanja se lawra kanda aina video se number hozabani aduna kanaguma singna video thagalaktaba yam kuire haiba singsu ngasi dagi thagapa horage mayamna yengning video sing leiraga su makhada comment loina tawbiramo karam makhalgi video yengninge haiba aduna ai comment sing do pazaraga like yamna yamba dagi khara thuna namba yaga da video sing yengaga di ai soina namjarake aduga makhatana video sing ai chang nai na hana gumna video su nambangam na hona jarke aduna makhatana punna video zum yeng minar se hana kauthoki ba leiraga su ningsing biro aduga ka anoba oiraga na anoba aigi channel da lak oiraga di subscribe to biramo aduga skin care ga mari lainaba adagi lifestyle health si loina mari lainaba isu mathang thaga jarke Loshalakpada amukahna thank you so much to all the subscribers aigi videos isibu matam kuina yengbirakpa support tawbirakpa adagi kari content hapaningi haibana jingba suggest mayam tawbiraga channel asibu sigi thata yauduna mayam subscriber yohanbirakpa gi damakta thank you so much nipum khudingmaki message amadi comment aduduga subscribe tawbiba singduna sigi stage asi yaukpani aduna mayam bo hainingai laitana thagat phongdok chari makhatana anova video mayam masu yengminar se yengbininga video leiraga su makhada loina comment tawbiramo ai soidana maki comment se pajage aduga paraga kai video number yai haibodo ai soidana maki senjarke mathangi video da muk thengnar si soidana maki subscribe tawsan biramo comment tawbiramo bye bye